Sagolban SC के MLA RK Imona Manipur की गवर्नर AK Bhalla दा नेशनल हाईवे सिंह हांगदोक्नबा तकसिनख्रे हाइरी लोइनेना सस्पेंशन ऑफ ऑपरेशन चटनरिबा कुकी मिलिटेंट सिंगना आइन यादब मओंगदा पाइरिबा खुलाई सिंह फागतनबा गवर्नर दा तकसिनखी हाइरी ngasi Ministry of Social Justice and Empowerment Government of India gi senthang makhada saba GP Women College ki OBC Girls Hostel sangabe gi thoramda athoiba mithunglen oina saruk yakhiba MLA RK Imona phongdokhibani thoram aduda MLA RK Imona haiki Manipur gi ruling amadi opposition ki MLA khuding makna popular government ama thamba pami masigi matangda MLA team amana ngarang Governor AK Bhalla ga unaduna wari sanakhre Wari sanaba aduda lamdam asida popular government ama athubada laihannabagi Taksinkhre Hairi